mayambu ahanamuktada warina chomgi maikidigi ikok nona taram noksiri tabirasi akhona pujarak warida memicha warigi tara manga suba tangka ngasiga tangka asidana warisina amuk kari kamdori ba habado mayam punamangna warisi punna taminarasi tabirasi memicha tara manga suba tangka asumna ngasigi numit mahaki aroiba matam oirabi nupi yudugi masada memichagi thawai ado sankhirami mahakna hek changkhibadagi nupi adu ngahaktangi matungdagidi magi wakhal magi saktam moong amatorei nupi aduna khalamba wakhal khudimak punna hongle hojikti mahakse memicha olabani magi saktam khaktamak nupi adu oibani masidagi mayum tamna nupi adu dum laami yumda lak matam budi phaniyama thenabani makhoigi mane amadi manegi nupa adunasu nupi adu kadomda leibana haduna lekai adwai koi thi thirami aina khangjaba kadiguma khradang share tawjage aisu wari padaba matamda game jamna sanaba game jamna pamba miyoini aina karama makhan gi app paigi karama makhan game sanai habado miyamna share tawjage nasana phajana sanaraba game gi maramda phajana skill leiba tarabadi nahangna 50 lakh phawba tanbagi khudong chaba piriba eba makhak ai miyam dhaijage app ado player sport app ni masigi app asi download toraga game 15 plus ki mathakta yama nungairaba game sing kerom cold brick chain reaction sticky bars ludo snake and ladder fruit slice asina singba atai makhan makhan ke am sleiri nahangna rami gi maramda su phajana skill leiba tarabadi sumna tangi paisa amada nangna joining table yauduna rami sanabsi yai ngasi maksu 7 million gi mathakta user leirabani makhoina yama nungaina sinari withdraw tawbusu nangi bank account direct tawbi yai natraga wallet orbusu tawbi yai aina referral code ama pijage masigi code asigi matengna rupees 200 ki bonus sunhana phangani masida sunatana makha taba game sing ship fight admin chess hausi quiz asina singbusu makhan kiyai game sing nangna sanaba phangani kari khalibano na ki marmupang singda app asigi maramda refer tawba tarabadi 2% gi earning su sotina maki phangani app asi download tawro aduga sanaba hobiro khudong chaba mahangano magi nuksinabu nupara sengkhabra masigi wakanju makhoina khalami numidang phanap thengla phawada nupi adu laamde adubu nupi dudi makhoi ki thongal yauraba tung yumda changde magi masada micha yauribanina memicha na hojikti nongdambagi maigai tamna magi khunguluna lib laami nongdambana makari kamdori mahakti yumna tumgani haba kawrbani lambi sorok ase magi mayumni thunglu khudibak magi mayum ngaktani mama hoi mapa hoina yamna kanna senabani mamangda su hospital da puduna yamna kanna layangkhibani adubu yumda phajana makhoina seba toraga adum pharakani habadagi hida guli pijaraga thammi hababu karigumba tanjada adum thokhibadagi yumna halaktaba kaya yauribani ngasigi numidang asisu nongdamba magi mama mapana phajinduna yumma thamlambani adubu mama hoi mapa hoi puna tumna khrabatung nongdamba tumnambadagi karigumba wakhal khara magi masada farpum towi phawr bisisu chumna gyan taba mi amagi wakhal nate tongan wakhal mani masidagi yumgi thong adu hangdokna nongdamba thongal lom tamna thokhibani mathang adum chakhibani memicha adum lakpadagi nongdam phugi lekai adomda mahak laami nongdambagi yum hek thangnabada magi mamanabi ama leiribani matam mama man hinglingai matamda maga class sab manabi nupi ama leibani makhoigi yum mapa hek yorko matamda memicha mamanabi du koushira haiduna magi wakhan khalai adubu amusu wakhal ama lai madi asibani asiba mana nupi yudu marakta karamna changani mahakpu kaidongai do masak khangloi haba wakhal chi khalakpadagi amuk thorei matam ase ahingi pung 13 barom tasilakni kanagumba singna nupi yesubu he uba tarabadi khangmusu yaribani masidagi thoroktuna nongdamba khoigi yumma padasu mahak ngihaktang lepli tamna nongdambagi thongnaw mapa tamna changsilai madi nongdamba leibra nongdamba tumlibra haduna yengbu chalakpani thongnaw maya yusilakpada manungda mi leibra haduna
ꯃꯤꯃꯤꯆꯥꯅ ꯆꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯗꯤ ꯂꯥꯏꯅꯤꯅ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯅꯨꯡꯗ ꯃꯤ ꯇꯨꯝꯕꯒꯤ ꯁꯥꯅꯤꯟ ꯁꯧꯃꯁꯦ ꯃꯥꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯧꯃꯗꯤ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯇꯨꯝꯂꯤꯕꯁꯤꯁꯨ ꯃꯪꯒꯣꯜ ꯀꯥꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯪꯒꯣꯜꯂꯣꯝ ꯇꯝꯅ ꯇꯝꯃ ꯆꯠꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯪꯒꯣꯜ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯍꯥꯡꯗꯣꯛꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯄꯥꯛꯊꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕ ꯎꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯔꯛꯏ꯫ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯪꯒꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯈꯣꯟ ꯈꯔ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯟꯗꯨ ꯊꯣꯛꯄꯗꯒꯤ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯃꯤꯆꯥ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯗꯨꯡ ꯗꯨꯡ ꯇꯥꯕꯗꯒꯤ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯐꯤꯡꯅ ꯊꯣꯔꯛꯏ꯫ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕꯒꯤ ꯀꯥ ꯑꯗꯨꯅꯕꯨ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯣꯟꯁꯤꯟꯕ ꯃꯇꯝꯗ ꯅꯣꯡꯗꯝꯕꯒꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯊꯣꯡ ꯍꯥꯡꯉꯤꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅ ꯍꯪꯉꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥꯅ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ, ꯆꯦꯟꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟꯗꯤ ꯇꯥꯏꯅꯦ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯂꯩꯔꯝꯗꯦꯅꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯦꯡꯉꯤ꯫ ꯃꯃꯥꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯁꯤꯕꯨ ꯃꯄꯥꯟꯗꯒꯤ ꯄꯣꯅꯥ ꯊꯥꯕꯗꯥꯏꯅꯦ꯫ ꯉꯁꯤꯕꯨ ꯅꯪꯕꯨ ꯊꯥꯍꯧꯗꯕ꯭ꯔꯥ? ꯅꯣꯡꯗꯝꯕꯒꯤ ꯃꯄꯥꯁꯨ ꯀꯥꯎꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯗꯤ ꯅꯣꯡꯗꯝꯕꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯄꯣꯅꯥ ꯊꯥꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯀꯥꯎꯔꯝꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯆꯦꯟꯈꯤꯕꯗꯨꯕꯣ ꯑꯁꯥꯏꯐꯥꯎꯕꯗꯤ ꯌꯦꯡꯉꯨꯁꯤꯔꯥ? ꯅꯣꯡꯗꯝꯕꯒꯤ ꯃꯄꯥꯁꯨ ꯐꯔꯦ, ꯅꯪ ꯂꯩꯔꯝꯃꯣ, ꯑꯩ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕ ꯊꯤꯕ ꯂꯥꯛꯂꯤ꯫ ꯃꯤꯃꯤꯆꯥꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝꯅ ꯂꯥꯞꯂꯦ꯫ ꯅꯣꯡꯗꯝꯕ ꯂꯩꯔꯝꯗꯕꯗꯒꯤ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯆꯨꯝꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯅꯠꯇꯦ꯫ ꯃꯥꯅ ꯐꯪꯅꯤꯡꯕ, ꯃꯥꯅ ꯎꯅꯤꯡꯕꯁꯤꯗꯤ ꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯤꯃꯤꯆꯥꯗ ꯆꯦꯜꯂꯤ꯫ ꯃꯁꯤꯃꯛꯅ ꯃꯥꯅ ꯁꯨꯝ ꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯐꯝꯂꯝꯕꯗꯨ ꯃꯈꯣꯏꯅ ꯃꯤꯃꯤꯆꯥ ꯂꯥꯛꯄꯒꯤ ꯁꯧꯃꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯏꯔꯝꯕ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯠ ꯄꯤꯠ ꯀꯥꯞꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯀꯅꯥꯅꯣ ꯑꯥꯗꯁꯤꯕꯣ? ꯅꯨꯄꯤ ꯅꯠꯇ꯭ꯔꯥꯅꯦ? ꯑꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔꯣ? ꯃꯈꯣꯏ ꯌꯨ ꯉꯥꯎꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝꯅ ꯊꯦꯡꯂꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯗꯤ ꯉꯛꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯤꯕꯨ ꯂꯥꯏꯔ ꯃꯤꯔꯣ? ꯉꯥꯏꯈꯣꯅꯦ, ꯀꯔꯥꯡꯂꯣꯝꯗꯒꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯁꯨ ꯃꯈꯣꯛ ꯑꯗꯨ ꯃꯈꯥꯗ ꯌꯨꯡꯊꯗꯨꯅ ꯀꯔꯥꯡꯂꯣꯝꯗꯒꯤ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ꯫ ꯃꯤꯃꯤꯆꯥꯒꯤ ꯊꯋꯥꯏ ꯆꯪꯕ ꯇꯥꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯤꯅꯤ꯫ ꯑꯗꯨꯅ ꯀꯩꯁꯨꯝ ꯑꯍꯣꯡꯕꯗꯤ ꯎꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯅ, ꯇꯥꯏꯕꯪ ꯃꯤꯅꯤꯅꯦꯍꯦ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯥꯟ ꯆꯞ ꯆꯥꯅ ꯄꯤꯔꯤꯅꯦ, ꯀꯝꯗꯧꯁꯦꯕ? ꯃꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯃꯗꯨꯁꯨ ꯅꯤꯁꯥ ꯅꯨꯡꯉꯥꯏꯕꯒꯤ ꯃꯩꯅ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯕꯅꯤ ꯌꯦꯡꯉꯨ, ꯌꯦꯡꯉꯨꯅꯦ꯫ ꯃꯈꯣꯏ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯏꯀꯩꯁꯤ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯏꯅꯦ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ, ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤꯀꯣ, ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯌꯦꯡꯁꯤ꯫ ꯃꯤꯃꯤꯆꯥ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯈꯤꯇꯪ ꯍꯩꯅꯗꯕꯒꯨꯝ ꯇꯟꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯤ꯫ ꯀꯗꯥꯏꯗꯅꯣ? ꯀꯗꯥꯏꯗꯅꯣ? ꯋꯥꯍꯩꯔꯨ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯤꯃꯤꯆꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯑꯗꯨꯝ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯥ ꯑꯃꯅ ꯇꯣꯔꯆꯂꯥꯏꯠ ꯄꯤꯠ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯃꯤꯆꯥꯒꯤ ꯃꯥꯡꯃꯛꯇꯗ ꯊꯠꯂꯤ꯫ ꯃꯤꯃꯤꯆꯥ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯉꯣꯟꯗꯅꯤ, ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯃꯤꯃꯤꯆꯥꯒꯤ ꯃꯁꯛꯇꯨꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯕ ꯎꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯑꯃꯁꯨ ꯆꯪꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ, ꯅꯪꯗꯤ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯅꯣ? ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ? ꯑꯃꯨꯛꯇ ꯈꯨꯝꯃꯨꯅꯦ꯫ ꯃꯈꯣꯏꯅ ꯂꯛꯅꯗꯨꯅ ꯅꯤꯁꯥ ꯈꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯕꯁꯨ ꯃꯤꯃꯤꯆꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫
ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯕ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯠꯂꯤ, ꯂꯛꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯏ꯫ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯝꯗ ꯐꯥꯎꯕ ꯄꯥꯏꯔꯛꯏ꯫ ꯃꯈꯨꯠꯇ ꯃꯁꯝꯗ ꯍꯦꯛ ꯊꯦꯡꯂꯛꯄꯗꯒꯤ ꯃꯤꯃꯤꯆꯥ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯨꯈꯝ ꯇꯝꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯄꯤꯡ ꯂꯥꯎꯈꯤꯗꯨꯅ ꯆꯦꯞꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯅꯥꯀꯟꯗ ꯂꯦꯞꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯐꯩꯀꯥꯎ ꯀꯥꯎꯔꯝꯃꯤ꯫ ꯐꯩꯅ ꯀꯥꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯐꯨ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯨꯜꯂꯦ ꯍꯥꯏꯔꯒ ꯅꯥꯀꯜ ꯑꯃꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯩꯍꯧꯔꯤꯕꯁꯦ ꯅꯨꯄꯥ ꯑꯃꯇ ꯃꯉꯥꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤꯃꯤꯆꯥꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯅꯪꯅꯁꯨ ꯊꯧꯅꯥꯒ ꯌꯥꯝꯅ ꯐꯕ ꯁꯥꯏꯅꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯏꯕꯥꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯃꯤꯆꯥꯗꯤ ꯂꯥꯏꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯅ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯩꯗꯧꯉꯩꯗ ꯉꯝꯗꯦ꯫ ꯃꯤꯃꯤꯆꯥꯒꯤ ꯄꯥꯡꯒꯜ ꯃꯥꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤ꯫ ꯃꯤꯃꯤꯆꯥꯅ ꯍꯟꯗꯨꯅ ꯃꯥꯕꯨ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯂꯤ ꯐꯨꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯐꯅꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ꯫ ꯃꯤꯃꯤꯆꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯕꯨ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯡꯗꯝꯕꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯊꯤꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯗ ꯁꯪ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯁꯪꯗꯨꯒꯤ ꯃꯈꯣꯡꯗ ꯅꯣꯡꯗꯝꯕꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯄꯣꯊꯥꯔꯤ꯫ ꯃꯗꯨꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯗꯝꯕ ꯎꯕ ꯃꯇꯝꯗ ꯃꯤꯃꯤꯆꯥ ꯅꯣꯡꯗꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯤ ꯑꯗꯨꯒ ꯐꯝꯊꯩ꯫ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯀꯧꯔꯤ, ꯅꯣꯡꯗꯝꯕ, ꯅꯣꯡꯗꯝꯕ ꯐꯅ ꯇꯣꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ, ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ, ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯦ꯫ ꯃꯤꯃꯤꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯦꯡꯗꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯅꯣꯡꯗꯝꯕ, ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯇꯨꯝꯃꯨꯁꯤꯜꯂꯣ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯡꯗꯝꯕꯕꯨ ꯂꯦꯡꯍꯜꯂꯛꯄꯗꯒꯤ ꯅꯣꯡꯗꯝꯕ ꯃꯤꯠ ꯁꯤꯡꯉꯤ꯫ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯗꯗꯤ ꯅꯣꯡꯗꯝꯕꯅ ꯌꯥꯝꯅ ꯉꯛꯅ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯅꯪ ꯀꯅꯥꯅꯣ, ꯅꯪ ꯀꯅꯥꯅꯣ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤ? ꯃꯥꯒꯤ ꯃꯇꯧ, ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯃꯤꯃꯤꯆꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯃꯤꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥꯗꯤ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯅ ꯂꯩ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯅ ꯂꯥꯛꯄꯅꯤ꯫ ꯃꯄꯥ ꯂꯥꯛꯄꯒꯤ ꯁꯥꯎꯝꯗꯨ ꯐꯪꯕꯗꯒꯤ ꯃꯤꯃꯤꯆꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥ ꯑꯗꯨꯅ ꯎꯗꯅꯕ ꯂꯣꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯤꯃꯤꯆꯥꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯑꯉꯥꯎꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝ ꯂꯣꯠꯈꯤꯕꯗꯣ ꯌꯥꯝꯅ ꯉꯛꯅ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯆꯥꯒꯤ ꯀꯤꯔꯨ ꯌꯦꯡꯂꯤꯕ ꯃꯥꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯣꯁ ꯇꯨꯛ ꯄꯤꯛ ꯀꯥꯞꯄꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯃꯥꯅ ꯋꯥ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯒ ꯇꯧꯔꯤꯁꯤꯕꯣ? ꯌꯨꯝꯗ ꯇꯨꯃꯤꯟ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯁꯥꯗꯨ ꯏꯪꯉꯅꯤꯅꯦꯍꯦ, ꯅꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯂꯥꯎ, ꯆꯠꯂꯁꯤ ꯂꯥꯎꯅꯦ꯫ ꯅꯣꯡꯗꯝꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕꯅ ꯑꯗꯨꯝꯅ ꯀꯨꯌꯦꯡ ꯌꯦꯡꯕꯅꯤꯅ ꯀꯔꯝꯕ ꯊꯥꯖꯅꯤ? ꯅꯣꯡꯗꯝꯕꯅꯁꯨ ꯅꯨꯄꯤ ꯑꯃ ꯁꯤꯗ꯫ ꯃꯄꯥꯗꯣ ꯅꯣꯡꯗꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯁꯨ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯟꯅꯤ ꯈꯟꯗꯨꯅ ꯍꯣꯏ ꯅꯨꯄꯤꯅꯤ, ꯂꯥꯎ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯅꯣꯡꯗꯝꯕꯅ ꯈꯨꯠ ꯐꯥꯎꯕ ꯊꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯃꯄꯥꯒꯤ ꯋꯥꯈꯟꯗꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯅꯤꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯍꯣꯏ ꯅꯨꯄꯤꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯆꯠꯁꯤꯜꯂꯛꯎꯅꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯕꯨ ꯃꯄꯥꯗꯨꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤ꯫ ꯃꯤꯃꯤꯆꯥ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯇꯝꯃ ꯊꯣꯔꯛꯏ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯃꯤꯃꯤꯆꯥ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯂꯦ꯫ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗꯅ ꯀꯔꯤ ꯀꯝꯗꯧꯒꯗꯣꯔꯤ? ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯃꯤꯃꯤꯆꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯉꯥꯟꯕ ꯃꯇꯝ ꯍꯩꯅꯗꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯩ꯫ ꯇꯣꯃꯥꯜꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯃꯈꯣꯏꯒꯤ ꯁꯪꯒ ꯂꯩꯕꯗꯒꯤ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯪꯒ ꯄꯪꯒꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯖꯦꯜꯗꯒꯤ ꯊꯣꯔꯛꯈ꯭ꯔꯕꯅꯤ꯫
ꯃꯈꯣꯏ ꯃꯆꯥꯁꯤꯡꯒ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯔꯕꯅꯤ ꯋꯥꯔꯤꯁꯤꯡ ꯄꯨꯟꯅ ꯀꯥꯎꯅꯈ꯭ꯔꯕꯅꯤ ꯊꯕꯛ ꯁꯁꯄꯦꯟꯁ ꯆꯠꯂꯝꯕꯁꯨ ꯇꯣꯃꯥꯜ ꯊꯕꯛ ꯍꯟꯖꯤꯟꯈ꯭ꯔꯕꯅꯤ ꯃꯦꯃꯤꯆꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯎꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯗꯝꯕꯅ ꯉꯥꯎꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯀꯥꯎꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯦꯃꯤꯆꯥꯗꯤ ꯃꯥꯒꯤ ꯄꯦꯟꯈꯤꯗꯕ ꯅꯤꯡꯉꯝꯗꯕꯁꯤꯅ ꯉꯁꯤꯁꯨ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯂꯤ ꯄꯥꯡꯊꯣꯛꯅꯤꯡꯂꯤ ꯃꯇꯝꯅꯒ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅꯤ ꯃꯥꯅ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯦꯛ ꯆꯦꯜꯂꯛꯄꯗꯒꯤ ꯍꯧꯔꯦ ꯍꯨꯏꯁꯤꯡ ꯃꯊꯪ ꯃꯊꯪ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯃꯥꯗꯤ ꯂꯥꯏꯅꯤ ꯃꯥꯅ ꯆꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯗꯤ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯍꯨꯏꯁꯤꯡꯅ ꯃꯥꯕꯨ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯈꯣꯡꯗ ꯈꯣꯡꯏ ꯈꯣꯡꯂꯕꯁꯨ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯅꯤ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ ꯃꯦꯃꯤꯆꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯨꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯌꯦꯡꯂꯤ ꯃꯥꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯤ ꯃꯦꯃꯤꯆꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯂꯤ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯄꯗꯥꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯗꯥꯔ ꯅꯥꯀꯟ ꯅꯥꯝꯃ ꯈꯔ ꯍꯥꯏꯗꯣꯛꯂꯤ ꯃꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯥꯅ ꯌꯦꯡꯏ ꯃꯅꯨꯡꯗꯁꯨ ꯃꯩ ꯊꯥꯜꯂꯤꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯤ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯃꯤꯠ ꯁꯤꯡꯂ ꯃꯥꯜꯂꯦ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄ ꯁꯥꯟꯅꯅꯤꯡꯂꯛꯄ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤꯗ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯦꯃꯤꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯩ ꯑꯉꯥꯡ ꯑꯗꯨ ꯃꯦꯃꯤꯆꯥꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯦꯃꯤꯆꯥꯅ ꯃꯥꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯂꯥꯛꯎ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛꯇꯪ ꯉꯛꯅ ꯌꯦꯡꯏ ꯂꯥꯏ ꯍꯥꯏꯕꯁꯤꯅ ꯉꯝꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯉꯝꯂꯤꯕꯅꯣ ꯃꯦꯃꯤꯆꯥꯒꯤ ꯁꯨꯝꯍꯠꯄ ꯃꯥꯒꯤ ꯅꯨꯡꯁꯤꯍꯟꯕ ꯃꯇꯧꯅ ꯑꯉꯥꯡ ꯑꯁꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯦꯃꯤꯆꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯊꯣꯡꯗꯨ ꯂꯣꯟꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯗꯨ ꯂꯣꯟ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯊꯣꯡ ꯑꯗꯨ ꯊꯤꯜꯂ ꯊꯤꯜꯂꯒ ꯑꯗꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯜ ꯃꯤꯠꯁꯤꯜꯂꯛꯏ ꯃꯤꯠꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯗꯪ ꯗꯪ ꯊꯤꯜꯂꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯁꯣꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯦꯡꯍꯜ ꯂꯦꯡꯍꯜ ꯍꯧꯗꯣꯛꯏ ꯍꯩ ꯅꯆꯥꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥꯁꯤ ꯌꯦꯡꯉꯨꯅꯦ ꯇꯣꯃꯥꯜꯁꯨ ꯀꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯧꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯉꯛꯂꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯄꯤꯛꯂꯤꯕ ꯃꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯕ ꯃꯇꯝꯗ ꯉꯛꯂꯤꯕꯅꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯇꯣꯃꯥꯜ ꯐꯨꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒ ꯍꯩꯃ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯥꯎ ꯂꯥꯎ ꯃꯃꯥꯅ ꯃꯝꯈꯠꯂꯒ ꯐꯃꯨꯡ ꯇꯝꯅ ꯆꯪꯏ ꯇꯣꯃꯥꯜꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯇꯥꯟꯖꯥ ꯑꯣꯏꯕꯅꯤꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝ ꯊꯣꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯃꯤꯆꯥꯗꯣ ꯅꯥꯀꯜ ꯑꯃꯗ ꯂꯨꯝꯂꯤꯕꯅꯤ ꯃꯥꯡꯒꯣꯟꯁꯨ ꯈꯔ ꯈꯔ ꯃꯝꯕꯅꯤꯅ ꯇꯣꯃꯥꯜꯅꯗꯤ ꯃꯥꯕꯨ ꯎꯍꯧꯗ꯭ꯔꯦ ꯇꯣꯃꯥꯜ ꯃꯄꯥꯟ ꯊꯣꯛꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯛꯏ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯜꯂꯤ ꯂꯣꯠꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯗꯨ ꯂꯣꯜꯂꯨꯔꯅꯨ ꯑꯩꯁꯨ ꯉꯥꯛꯇ ꯊꯣꯛꯎꯒꯦ ꯇꯣꯃꯥꯜ ꯊꯣꯡ ꯑꯗꯨ ꯂꯣꯟꯈꯤꯗ꯭ꯔꯦ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯔꯤ ꯄꯤꯛꯂꯤꯕ ꯃꯆꯥꯗꯣ ꯇꯣꯃꯥꯜꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯃꯄꯥꯟꯂꯣꯝ ꯇꯝꯅ ꯊꯣꯛꯅꯕ ꯊꯣꯛꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯎꯈꯤꯕꯗꯒꯤ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯒ ꯃꯔꯣꯜ ꯑꯗꯨ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯌꯥ ꯇꯧꯔꯒ ꯑꯗꯨꯝ ꯈꯨꯠ ꯊꯤꯜꯂꯤ ꯇꯣꯃꯥꯜꯗꯤ ꯊꯣꯏꯗꯣꯛꯄ ꯍꯦꯟꯅ ꯚꯥꯞꯁꯨ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯃꯆꯥ ꯑꯗꯨ ꯄꯥꯝꯂꯒ ꯃꯥꯗꯤ ꯐꯃꯨꯡꯗ ꯂꯩꯍꯧꯔꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯃꯄꯥꯟꯂꯣꯝ ꯇꯝꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯣꯝ ꯌꯦꯅꯈꯥꯔꯣꯝꯗ ꯃꯥ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯦ ꯃꯦꯃꯤꯆꯥꯅ ꯉꯥꯏꯔꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄ ꯍꯦꯛ ꯂꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯀꯦꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯃꯝꯕꯅꯒ ꯑꯣꯏꯔꯦ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯑꯃ ꯂꯦꯞꯂꯝꯕꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯑꯁꯣꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯟꯗ ꯀꯔꯤꯒ ꯇꯣꯃꯥꯜ ꯅꯤꯡꯊꯤꯅ ꯇꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯅ ꯂꯥꯎꯔꯛꯄꯒꯗꯤ ꯃꯦꯃꯤꯆꯥꯅ ꯃꯥꯕꯨ ꯃꯈꯧꯔꯤ ꯑꯗꯣꯝ ꯇꯝꯅ ꯆꯕꯛꯏ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯏ ꯅꯝꯊꯗꯨꯅ ꯃꯈꯧꯔꯤ ꯆꯞꯅꯕ ꯍꯥꯠꯅꯕ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯛꯏ
ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯋꯥꯔꯦ, ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯔꯦ" ꯍꯥꯏꯗꯨꯅ ꯂꯧꯔꯛꯏ꯫ ꯃꯁꯤꯒꯨꯝꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯪꯅꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯛꯏ꯫ ꯃꯆꯥ ꯄꯝꯂꯝꯕꯗꯒꯤ ꯇꯣꯃꯥꯜ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯆꯥ ꯑꯗꯨ ꯄꯝꯂꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯀꯟꯅ ꯆꯞꯂꯤꯕꯗꯨ ꯇꯣꯃꯥꯜꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯇꯣꯃꯥꯜ ꯌꯥꯝꯅ ꯐꯤꯡꯖꯤꯜꯂꯤ꯫ "ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯊꯥꯗꯣꯛꯇꯦ꯫ ꯇꯣꯃꯥꯜꯅ ꯃꯅꯥꯛ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯞꯂꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯈꯨꯆꯦꯜ ꯂꯥꯛꯆꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯆꯦꯜꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯇꯣꯃꯥꯜ ꯌꯥꯝꯅ ꯉꯛꯅ "ꯑꯦ, ꯃꯤꯔ ꯂꯥꯏꯔ ꯁꯥꯔꯤꯁꯤꯕꯣ? ꯉꯛꯅ ꯌꯦꯡꯈꯤ꯫ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯜ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ "ꯅꯨꯄꯤ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ?" ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯣꯔ ꯑꯗꯨ ꯀꯟꯅ ꯍꯣꯜꯂꯤ, ꯑꯗꯨꯒ ꯂꯣꯛꯁꯨ ꯄꯪꯈꯨꯗ ꯈꯨꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏ ꯑꯗꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯣꯝꯃꯤ꯫ ꯇꯣꯃꯥꯜꯅꯁꯨ ꯃꯥꯅ ꯎꯈꯤꯕ ꯋꯥꯔꯤꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯇꯝꯃꯤ꯫ "ꯑꯁ, ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯦꯅꯦꯍꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯃꯈꯧꯔꯤ ꯆꯠꯂꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯧꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯎꯗ꯭ꯔꯤꯕꯣ?" ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯃꯥꯅ ꯄꯥꯎ ꯇꯝꯂꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯎꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯇꯣꯃꯥꯜꯕꯨ ꯌꯥꯝꯅ ꯋꯥꯍꯟꯕꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯆꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫